हेलो गाइस ngasi su mayam gi namakta bhut ki warim puduna lakchari bhut ado kamai to ga bado mayam puna taminasi mayam puna khangminasi khongba namada thokiba asengba thokdok oigadoini masi su akhoi gi mamang da subscriber amana thabirak bani punna dum pasanjara ga haitare mayam puna taminasi khongba namale rame khongban sa nungdang hek ta khibaga ahing gum sa haitare mam khibaga mi kanamta chatnaramdi kanamta thoknaramdi karigumba thuba taragadi maduda karigumba ama hekta thengnaruraga yumda halakpaga mija hekta ngauri fairi hekta taw adumaina tawbasa adum thokpa haiba tare hainabi mafam oiganoni ko akhoi gi nupi ma chatlam haibagumba natragana lin nama fairaga targa leram haibagumba len jijo akhoi gi kaino duni ko haibedi akhoi gi lairen do masigi lin chini akhoi gi mi amana chumna chatpaga sa lairen ji hekta fairaga targa leram adusu khongban wang madani ko achauba lairen do adu hek urubu matamda yumda halaga masaja laihau tawdana phuri thoktana hekta tawba adumai taw adigi ngasai gi nupi je hek unuragana ngauri fairi gi type de hek chatlaga waga je mathong maram khangde be de pangang dang sumaina tawba tawdoksa adum thokba hai tare ado ai su khangam de mafam de kari lai kari tawi habdo ayambana ai mapandi thokande yumda lairik paraga dum lay ai isagi ithau tawraga layba adumaina dum tawraga layba ado nongmadi aigi imanaba singa koiba chatpane aikoigi yumdagi kharadi lape adumaina koiba chatpasida ngasai gi imanaba sina haise itaw ada lairiba khongbansa masidi lalaga chatkumsi na haib aina karigino itawana hangbane aduda itaw sina haisina masigi khongbansa lairen gumba adagi nupi ama chatlamba gumba hek hek tingnai khotlena haina balai ana adumaina haiba adu aidi thajadeba wari wena taragasu haibadi adugumba leiramgani khotkani haibasa ai sungta thajarudaba haitare ada itausina haisa chalarosi akoi hallaga chalachi sini ba haisi aduda aisina anam kandana yaro chataba sungya yaro aidi chatkani noina lei haibado lairen leigara nupi leiramgara lainingba leijaram sano aidi chatkani sini ada imana bje sawe bengondo mina ngang basa patadin chala sila ona namdana aigi khutsa adum chingaga puna ba hona ba hai batare ainaga kantho iponi ko sungya ya deba ai angta di chatkani shini adu daiduda masu ai thanda thadok podo yada banina fare nang horen thengnaraga ne nang ai haibi di haijanu gaina hairaga kem toro ai chatki law nang aigi tungdi inaro kaina adumai toraga sem changchal leb asagi khongban chida khongban je aikoigi magi marin dilai ni ko khongban sangna chalini dana atopa khongban maya dadi kemta tawdo aduga haujiki hariba mapado khongban dugi mapado wapan su leba koigi wa khara hauba haitare adugi manak du daneba ngasagi tamna ba khotna ba mi ama chalamme lairen tarege uhai da ma amurisim almai tawdana aisna mamang thara chatpasina imana basina matungda inaraga chale aduga ngasai khongbando wapan hauba mapado adugi mapado yoreb adugi mapaji yoraga aise lepaga kohen yengi ado purnima matam su oiba ai hoji phawda ningsingi purnima matam oibanina aikoi gi thabalna pungan ngan bado aduduni thabal gi mangalna pungan ngale adumai tawdana aise lepaga kohen yengi ado kaimta laiba udeba adagi imanaba sina marolama chatla sena khangba lakpa ngamdrib ado thagal mangal sida aise koyeng yengbane ngasai wapandugi makhadaga cheptharaga yengbane kadaino ne noigi laisabi nupi ma thoi habdo noi laire nama thoi habdo kadaino ne kaina ga yengeba kai sungdok tolakina sidia kai haraga ebungo nanga se soiro en haireba imanaba sina aina era noina ma pakan khanjalagna kaimta leite dumba se ai hojik ngasai dagi lepai je leiramaga di thoglo oidro ha thoglak senu ne amta ai tawgeba kaina dumaina imana bisida haib ading ngasai gi nupa sina imana bisina masa kimandana kainom tawraba
हाइबदी मसागदो गद गद निक्सलए अदा माजे चटलगेना हाइब नक चक्रो आई लेहौरगे सिने कीदबदुदी करीगी कीद्रिनो हाइबदो थाजरुदबगिनेब अदुंब लेरमगनि हाइबदो अदुगा अखोई कीबजे पांखोकला मनाना लेंगजु खंगेदो पांखोकला ममीदगा खंगे गाना हाइनाब लैदनको कीबु कीरगदि अदुदुना कैमता कीबीदे नंग चकीसु चक्रो आइदी थोलक्त्रि फौ येंगौनी सिने बैना हाइस कारण खुता दोइगी अदुमाइ तौदना इमानबसे मासा चटखिगेना तौरगसु चटपसु अमुक ngамदब हाइबदी इथंदे थममगा कमाइना हुंदोमगा चट्तोइनो हाइबगी वखलदनिको आइदे दुम खंगबा ngамमेब मा इथंदे हुंदोमगा चटप सुंचट चटलोइस आइसु लेपे ngaire येंगनिको कई कई थोलक्की गायना अदो सुंदो थोलक्तबा हाइतारे अदुदैदुदा आइना इमानबसिदा हाइरे ओरेदना केमता लेति नोइना सेरान तुरान नमितना पंग उदा उबगी वानी केमता लेबा नते लाओ यार चलसी सी हारगा चलसे ना हाइरे अखोजे चलगे हाइदना लैथोरकेना तौबा कानसिदा अखोगी वापनसे वापनदगी वा अमा धुप लाउना हाइदरकपनि अद इमानबजे खंगप्रे खंगल लाउरा चोंखटलेबा आइदे केसु खंगबीदेबा कीदबनिना येंथोरा कांददी ngसाइगी वा अमा बोप लाउना हाइदरखिबदो अदुदो अमुक लैरमदबनेबा हाइबदी वा अमा ताखरगदी तारिबा वादो लैबम थोक्त्रो अदुगी वादो लैरमदबनेबा ओंथो उरगा येंगुरा कांदा लैरमदबदुददी स्वाइ लाउरेने इंगंगएने ngसाइगी इमानबदुदी कीबना कनोम तौरबनिको मसागादो तबु ngफमदा खंगद्रबनेबा मादी अदुदैदुदा आइना मु हाइबा इमानबदुदा करिनोने हौजिक वा अमा हाइदरखिबगी मखोल अमा ताकिबनी ओंथो उरकांदा लैरमद्रिसे करिनो मसे इताउ नोइना लै हाबदो चुमदोइरा गायनागा अस नंग लेगे लहरो आई चखरगेना माजे चटख्रेब माजे किमंदना साउजु साउरे अदो आइजे अदुम मंगोंदा कसुम खलुदेबा अदो आइजे कसुम खलुदेबा करिगी ओइजानो नमगुम चंगचलग येंगे येंगबदसु करिमता लैबसे उदब अदगी फरे कैमता लैत्र मालेना ऐसे अमुक चटलगेना ओथरप मतमसिदा अइखोगी खोंगबानसिदा इसिंग मयाइदनिको खोंगबानदो अदुदैदुदा बुप 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 लाउना यैबगी मखोल अमा ताबा थाबगी अदा ऐसे अमुक ओथरअगा येंगे अदुदसु कैमता लैरमदबा हाइबा तारे अदो ऐसे ngakतंग फम्मेबा नाकन अमदा चंगसलगा करिनो मसिसे अइ ngasi सुंसोय सोयदना खंगदोगेन ऐसे फम्मगा लैरे अदुगा ngसाइगी पुबुप थाबदो इसिंगदा अदुदो अमुक थारएब अदगी आइना मुसत लाउन लाइसल येंग मतमदा अखोगी लाइरेनसे अचौबनेब अचौब लाइरेनदो अखोगी मंगक्सिना खोंगबान अमगी वांगबदा अदुगा ममैसिना खोंगबान वांगमा अमदा वांगमदनेब लैरिसे अदुगा मागी मबुकसे सिसिना इसिंगसिदा बुप 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 लाउन येरगा लैबसे आइना उबनेब सावे सिगादिया काय अदुबौद आई केसु किरुदेको अदुमाइ सुम खलिनिको फ्लैश लाइट का कापग येंगनि अदो यामना ngakpa amana lairensa aigi mitmang maktada tapna tapna mami sam khibani adudagi aisa karino tawrisi bona aije khara khara kibaje phawri ado adu phawda kasiam kana kidribni ko haidi lairen do khongban marung daga changra ja la haibagi wakal da dum lei tawda bu aigi mitmang do ukibdo ngasagi lairen se tapna tapna mami sam khibado adum da khanjaludrib mami di sam khrabani ko tawda bu aina खोंबान मनुंग दु चंगी ब्रा कायना खल्लुबा हाइबा तारे अदो आइजे खितंग खितंग कीबे फावरगसु कसियमना कीबदी ओइदेबा अमका मुक हा फम्मगा ngairगे करी थोगलै करी तौगे येंगेना आइजे अमुक फम्बनेबा अदगी ngaik सुम लैरगा कैम तौदेबा कैम थोलक्तेबा आइसा युमदा हल्लसिरा गायनागा खल्लेबा अदो हंजु हनिंगदा हाइबा तारे मोइना थोए थोए हाइदो लाइरेन मक्ति उरे अदो लाइरेन हाइसिदी अदुम थोलकपसा मौसानी ओइ लैरमबसु लैरमदबसु याय कायना दुमाइन खलगाइसा अदुम फम्मेबा ngaइरेबा आइना ngaइसे केमता नते ngसाइगी नुपी एमा थोय हाबदुनेबा आइना ngaइसे अदो पुंग येंगबा मतमददी पुंगजि निपान मापन अदुम तारगा लैरमेबा अदगी आइना खलिसा ngasi पुंग 12 स्वाइ फावबदि लैरगे सिने आई येंगददी येंगगे
खंगददी खंगगी सिनेब अदो अदुम लेरेब आइजे फोन मेलगंग हाय अदगी ngसागी वापल सिदा मुक सरा 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 तोबे मखोन सं तारक अदुगा आइसि ngakche patnauna haigalaga yenge अदुदसु कैमता लेब उद अदुमाई तौदना सुम सुम पुंगजी थेंगजले सुम ngaire आइजे फोन मेलगा दुम लेब कैमता थोलकते ngaire wasal e baisu leimandana haitare kibadi yam kana kibadi faudri aduna ne baina leirido kiramagadi haung chengrani ba adumai tawtana aisha sum thengjalakpaduda isa se wasarakpagi haitare aisha yum chatlagena lakpa matam sida maningdagi haitare ngai khon harakpani ado aisha leithogadi yengde kaigino hay matamda aisu khangini dana ngasai bút kumba lai kumba na korokpa targadi maning da laitho yeng targadi phatti kaina haina ba leidana ko adumaina aiji mamning da laitho sungeng yingdre aiji kongka amani de dum thanga abani ko adu dei tuda maning da ge ngai khona korokpa je aiji chap lepe ai khange ba soidana karino madi oirani se adugi aisha lepam badagi chatlage adana amuk kongkapsa amma muk thangdor pasida amta ngai be khona mu hairakone adu fawda ai maning da sung engeng mu leite adudagi aisha sum tapna mu lak ba hore maning sida dum karino khangda ba mai tare so dum inarak amta ngai khomi tu chunge adu aisha ki baje phawjal e ba sum khara tawra kira kadoi ni ko aisha han bada di era ga na khalam bado ki jari e ba aisha sum maning da sum tanarak padu makal sum torok padu kogi una akang bam mayam ta padu adu guys na ko angon da humjala ba gaina dum khan baning aigi na kong maya sida aina ngai kho dana anta ngai kho nang chale du kai dana sumai hairak padu da adugi mong mayam du da aiji sum kisalak dana aisi na kong je mention le kut ani sina na kong je mention le haraga aise mamang thang dum la e adumai sum na padu na aisha yumda yoreba yumda yorakanda aisha aigi ka manungsida changaga hekta aise para ka hetare olaktana lakna bane mayam changdan ado aikhoi ma hoin hai nangbu kadai da chaluge kholugen aina khongbana ma leibodo aduda chatlu ithandana hai karino mi bu nangbu ngawrabo nangbo nati nangbu nakok chakpaje karai lemdeno khoteno nang yam ngangi khojula khangbu othopidana kotana tawi ma hoina adu aidi gyan taire tadre mathong maram ta khangdri ba haksang ade purina matha pomaga koi mathong maram ta khangdrabani ba aduga chindagi konggon ga je pakada karakanum tawduda khojula kham othopiraga maibana sonbidana kotana tawbudagi di aisha phareba ado aina khalle o asumba je leiba jani go gaina ga khalle adugi numitudagi haunanga adugi mafamduda ai ngasibo chakhidri masini aigi punsida thokiba sengba wari haitaragad ado yam kuiraba wari ni ngasi ngarang thokiba makti nate khara mamangi wari ni ado hoji mu hapcharak pani ai khoina ado asigum laba asengba khoi gi wari tabining ba leiragasu bhutki oibe ai love story oibe crime oibe ama ekta haitare ko tabining ba leiragasu mayam khoi gi channel sida wari thagalak pangai duna leibio khoina sungsoi soidana mayam gi damakta nungai ba wari mayam puduna laksage haiba siga loine nang asigi wari matang sida loisan jarage mathangi wari da muk mayam puna thengnarse ya fare